ꯄꯨꯟꯁꯤꯕ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ ꯃꯍꯥꯛ ꯑꯆꯧꯕ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯇꯨꯏꯁꯟ ꯇꯧꯗꯨꯅ ꯀꯥ ꯕꯔꯥꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯇꯨꯏꯁꯟ ꯇꯧꯐꯝꯗ ꯑꯅꯧꯕ ꯃꯔꯨꯞ ꯑꯣꯏꯅ ꯖꯦꯝꯁꯀ ꯃꯍꯥꯛꯀ ꯂꯣꯏꯅꯔꯝꯃꯤ Nahana sanu haisu yade si mi mandre apa nang se nasakto ꯄꯨꯟꯁꯤꯕ ꯌꯦꯝꯁ ꯅꯕꯥꯅꯤꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯉꯥꯡꯅꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯀ꯭ꯂꯥꯁꯁꯤꯗ ꯆꯠꯅꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥ ꯑꯣꯖꯥꯅꯦꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ James hayai dewane ni ozada duman hainuni akoi bu takbi tambirei bu ozane duman hainu phatte mayam class loirabanina bel su tare adudi classes swaida losilasi ka mayam ai bien tare swaida losilage gaidana masasika homo hengmandana class kin pim tu ya dile thotna go wahi laitin tawdre class kin khai du bai pathar gale tu magalai tu ne ai bi da phom oli ga sano ai kius nangna lunu bisingo ai di luna ningdi nangna noi imungi ima babagi imung manugi mayukti lebi kai gina nang adum fana horoku mini metric tasu tuya tasu nang adum poison chana horoki ba mini nang tawriba nang khalisi kai gina ha James hayo ba nang khalisi kai no ba ꯄꯨꯟꯁꯤꯕ ꯑꯩꯅ ꯏꯃꯥ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯅꯠꯇꯦ ꯑꯩꯅ ꯂꯣꯏꯅ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞ ꯂꯣꯏꯁꯤꯡꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗ ꯉꯥꯏꯍꯥꯛꯇꯪ ꯁꯔꯨꯛ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯁꯔꯨꯛꯁꯤꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤꯗꯨꯗꯤ ꯑꯗꯨꯃꯛ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅ James anh ngasi hayana nang napukning hithak sa taw ang ginapukning do amok tang githogalago ꯍꯣꯏ ꯆꯨꯝꯃꯤ ꯄꯨꯟꯁꯤꯕ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ ma'am Koka po cai tadi. ꯄꯨꯟꯁꯤꯕ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯅꯥꯏꯗꯕꯗꯣ ꯑꯩ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯀꯥꯒꯤ ꯁꯣꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯣ ꯌꯥꯅꯤꯗ ꯇꯝꯐꯥ ꯑꯩꯅ ꯍꯜꯂꯛꯑꯒ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯊꯪꯅꯕ ꯃꯤꯁꯤꯡꯅ ꯎꯈ꯭ꯔꯒ ꯀꯩꯀꯩꯅꯣ ꯉꯥꯡꯅꯅꯕꯅꯤ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕ ꯃꯔꯝꯗ ꯅꯉꯣꯟꯗ ꯉꯥꯡꯕꯤꯕꯁꯦ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏ ꯀꯅꯥ ꯉꯥꯡꯅꯗꯧꯔꯤꯒꯦ ꯉꯥꯡꯅꯅꯤꯡꯒꯦ ꯉꯥꯡꯅꯖꯁꯅꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯇꯝꯐꯥ ꯅꯪꯒꯤ ꯈꯣꯡꯐꯝ ꯑꯗꯣ ꯊꯨꯝꯍꯜꯂꯤ
ꯄꯨꯟꯁꯤꯕ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯄꯜ ꯑꯃꯅ ꯊꯠꯂꯛꯀꯅꯤ. ꯃꯇꯝ ꯑꯗꯨꯗ ꯅꯪ ꯄꯜ ꯑꯗꯣ ꯅꯝꯈꯥꯏꯗꯨꯅ ꯆꯠꯄ ꯉꯝꯃꯣꯏ. ꯑꯗꯨꯕꯨ ꯇꯝꯐꯥ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ. ꯄꯨꯟꯁꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯁꯦ ꯅꯪꯉꯣꯟꯗ ꯐꯪꯍꯟꯅꯤꯡꯗꯦ. ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯇꯝꯐꯥꯅ ꯊꯥꯡꯖꯤꯜꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯤꯅ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯣꯏꯔꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ? ꯄꯨꯟꯁꯤꯕ, ꯉꯁꯤꯗꯤ ꯌꯦꯝꯁ ꯀ꯭ꯂꯥꯁ ꯂꯥꯛꯄ ꯎꯗꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯑꯣꯖꯥ, ꯉꯔꯥꯡ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯕꯗꯗꯤ ꯃꯥ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯔꯝꯃꯦ. ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯣꯖꯥ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯅꯪꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ? ꯑꯣꯖꯥ, ꯉꯁꯤ 11:45ꯒꯤ ꯇꯥꯏꯃꯤꯡꯗꯅꯤ. ꯌꯥꯝ ꯐꯔꯦ. ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ. ꯅꯪꯅ ꯆꯠꯂꯤꯕ ꯄꯥꯝꯖꯔꯤꯕ ꯍꯤꯔꯝꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗ. ꯏꯃꯥ, ꯉꯁꯤꯗꯤ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯅꯆꯥ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯃꯛꯇꯗꯤ ꯏꯃꯨꯡꯗꯨꯗ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ. ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ. ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯦꯛꯖꯥꯝ ꯑꯃ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯟꯊꯕꯤꯗꯨꯅ ꯈꯨꯠꯊꯥꯡꯗ ꯃꯅꯝ ꯅꯝꯕꯤꯔꯒ ꯅꯆꯥ ꯑꯩꯕꯨ ꯃꯒꯨꯟ ꯑꯣꯏꯅ ꯊꯥꯕꯤꯕꯗ ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯅꯁꯨ ꯄꯥꯝꯖ ꯅꯤꯡꯁꯤꯡꯂꯛꯏ. ꯏꯃꯥ, ꯑꯩꯅ ꯏꯃꯥꯕꯨ ꯂꯥꯞꯅ ꯄꯨꯟꯁꯤꯟꯖꯔꯒ ꯈꯨꯔꯨꯝꯖꯔꯤꯕ. ꯀꯀꯥꯒꯤ ꯆꯟꯊꯣꯏꯕꯤ, ꯀꯀꯥ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ. ꯅꯪ ꯀꯀꯥ ꯂꯥꯛꯇꯦꯅ ꯋꯥꯔꯧꯅꯨꯀꯣ. ꯀꯀꯥ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯈꯤ. ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ? ꯃꯈꯥꯒꯤ ꯏꯅꯦꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯉꯝꯈꯣ. ꯆꯪꯁꯤ. ꯏꯅꯦ ꯑꯃꯗꯤ ꯑꯃꯒꯤ ꯇꯧꯕꯤꯃꯟ ꯑꯩꯈꯣꯏ ꯀꯥꯎꯔꯁꯤ. ꯑꯗꯨ ꯇꯝꯐꯥ, ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯅꯪꯅ ꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯇꯝꯐꯥ. ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯍꯥꯞꯇꯨꯅ ꯂꯧꯊꯕꯤꯅꯕ ꯃꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕꯁꯦ ꯀꯧꯕꯤꯒꯅꯨ. ꯅꯪꯒꯤ ꯅꯨꯡꯁꯤ ꯊꯧꯔꯤꯅ ꯄꯨꯟꯈ꯭ꯔꯕ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯥꯟꯊꯣꯛꯂꯛꯄꯒꯤ ꯁꯛꯇꯤ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯤ. ꯑꯗꯨ ꯐꯔꯦ ꯇꯝꯐꯥ, ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ. ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯒꯦ. ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯥꯠꯄꯤ ꯊꯥꯕꯜꯂꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯅ ꯏꯪꯍꯜꯂꯤ ꯊꯃꯣꯏꯕꯨ. ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯤ ꯃꯨꯊꯠꯄ ꯉꯝꯂꯔꯣꯏ ꯀꯩꯗꯧꯅꯨꯡꯗ. ꯉꯥꯏꯈꯣꯅꯦ ꯇꯣꯝꯕ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯊꯥꯖꯗꯅ ꯌꯥꯝ ꯐꯖꯗꯧꯔꯤ. ꯑꯗꯨꯕꯨ ꯋꯥꯔꯤꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯌꯥꯏꯗꯒꯤ ꯂꯤꯔꯤ. ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯝꯇ ꯂꯤꯔꯝꯃꯨ. ꯁꯤ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯇꯣꯝꯕ. ꯍꯣꯏ ꯏꯇꯥꯎ, ꯐꯔꯦ. ꯑꯩ ꯋꯥꯔꯤꯁꯦ ꯃꯀꯣꯛꯇꯒꯤ ꯍꯧ